खुरमजरी मैम ngasidi athumba recipe ama semba yangminasi मैम ado मैम aikoina sum marang marakta athumba chaningakpa matamda dukandagi chinna lawdrabasu adum yumda laina masali changchangdana adum semba yare ko aduga aikoina dukandagi leina chabasisu afabani khangde phatabani khangde haibadi thau do hanagi use tawna leikiba thau adum use tawbasu adum yawi uba phangdabani na haiba ngamde ko aduna yumda aikoina laina masal changdana yam masa nanna luna semjabna chabana hena fayaina khalle adu ngasigi recipe se khaja recipe oidone khaja gi recipe se makhal makhal gi shape ta adum sema yai ko ado aina ngasi semjagadori bas khaja recipe gi se ko round shape ta semgena tawbane ado mayam sa sum ai kesu yamna haijabasu nate ado dum yengminasi mayam da share sum tawjarakpane mayam nusibidona adum loi fau yengminasi ahan bada ai meda se laujare aduga thum kitang chaisale ko thum kitang chaisan basina mahau leiba hendokpani aduna thum se kitang chaisan bisi aduga thau se khara haijelasi ko aduga phasana mix tawsalaga yengasi matum taba yarabra haibado ado sumaina matum taba yara agadi yare ko aduga ising khaka hapaga adum totpa hurasi ko aduga mayam ngasidi aise sakse utlaga adum matek masak utpagi adum video se yahollake mayam nasu dum video da comment da sum haibirakpasu yawe masak utpiro haina ado mayam aise recipe sembagi video to sunate ko thagalise aina sum aigi daily life ki khangde hana sum mayam thagat khiba yawbane aduga yumda chatpagi blog ai dum semjei ko recipe ta ki sunate ko ado marak ta aina recipe sembagi video se thagatpagi wane ado mayam sumaina totpa loraba matungda aise ngahak minute 10 amu khumjallaga thamme ko aduga khumjallaga thammingai matung kansida aikoi chasni je semba hominarasi chasni se aina tengot ama laujare ko chini se aduga adum ki changda ising se haijinbire aduga fajana ising se sawhollasi ko aduga ilaichi se khara thada birasi ani hum ko tawraga ado powder leraga di powder hapiyo aise powder leitabagi adum keno tawraga oina hape ko aduga food color se hapasu yai ko haptrasu yai ko du masak phajabagi damakta aina food color se kitang thada bane adu chasni se phajana lonchillaba matungda khara kitang nap laure haiba kandu ko aidi paibada adum khangmani ba ko adugi sang du da tawraga lonchin birasi chasni se lonba lore ko aduga side ta thamkhrasi ko aduga ngachai gi aigi tan totpado mu yengasi ado minute 10 amuk thamaba matungda ai hangdokjare adaga amuk fajana to lasiko munna to lingai di adum pongthokpa aduga mahau lebasu hendoine aduna fajana munna to piba aduga saruk manga thokna sumaina matumse amamam saruk manga thokpi rasibako fajana makusina aidi changse manahalsi magi matum tabagi changse ko manahalasi ko manahandradi hay amana amamuk chawkiba amana chawkiba hengini bako aduna sumaina fajana chang manana saruk manga thokna khaido ba matungda fajana round tawraga ko ai tanse totpa takpa haujare adaga ichanu pasu sonda side ta phammi ko aise thumanakta thamaga adum tawbani angang sena yadabagi ada sumaina takpa loijare ko aduga sumuki changda yamna pahandabida yamna thahandabida mayai orap changda thammaga sumaina totpirasi ko mathang sumaina sum totpa takpirasi aduga loire ko takpa aduga chawbagi changsu chap manare ko chawbagi changsi chap manabasina hayeng akhoina semba matamda sembada adum nuai ko aduna chawbagi changse manahanbagi mathau tai ado ahan bada aise kano meda katang laujarage ko meda se ahan bada makhada kitang chaisilage naptana bagi damakta adogi mathakta tan se thamjare tan sigi mathak sida thau khara hijilasi ko ado thau natrabasu gi leragadi yamna phai ko gi leitraga na thau adum tawbiro aduga fajana thungna batai silasi adugi mathak sida aikoina amuk meda se amuk chaisinbirasi ko aduga fajana amuk nansilasi ko adugi mathakta amuk tanna amuk lonsilasi asumaina tawna mathang asumaina thau se tairaga adum meda khara chaisilaga mathakta amuk sumaina lonsilasi ko tan manga sima amuk mathang sumaina lonsinminarasi ado icha tombasina thau gi taibase ma paing mandana makhuse lamsilaiba ado sumaina tawminarasi mathang process se semba loire aduga sumaina tasinba haurasi ko ado yam kanna tight oina tasin gadaba nate ko asum khara tum
mayai oirap changda pairaga hidi kena tawraga adum tasinba hawrasi yam kanna tasingadabadi natiko yam kanna tight oina tasin khragadi adi pongthokpagi changdo yamna watkani aduna sumaina tasilleba matungda thang amana natraga khangde chaku amana tawraga kakpa hawrasi ko ado mayam sumaina nanthorokpa kaigumba nanthorokpa taragadi isingna kitang taisanbiyo ko ado aise ising taisinbese kaure aduna last ki tasin khiba matang do ising kitang taisin biragadi nanthoi ko ado aigi se khatang tang nanthore aduna ising se horan adum semba matam da su adum taisin laga yai ko ado sumaina mayam ama dum thokpani sumaina ka ado ka aga matungda sumaina shape se semba adi phajana yengasi ko shape se semba hawrasi ado sumaina khubi sina makhut masa manga sina sumaina namthabirasi ko aduga nanthorappa taradi isingna hai taisinbiu ko isingna taisilaga ising kitang taisilaga napsinbiro ado sumaina belan namu amuk tan tak nabasina mu amuk sumaina kanna takadawa nate sumaya yorap changda tawraga tak asiko ado sumaina takpa loire punamak loiraba matungda ai plate amada laukhatchare ado mayam aigi video ase sum khatang nungai bi bataragadi like comment subscribe tawbiramo subscribe tawdribasingna tawbiramo aduga yengbiriba ichinaw singsu adum akhangba yawragadi adum comment haibiramo kamaina tawge haibadasu khangba yawradi haibiramo kamaina semge haibado aduga icha tombase yengo ngasaidagi aina thabak suri sidako video nammi sida masu side sida phammaga dum mana tawgadaba ma tawna som leiba aduga sumaina tawhandragadi aise video nambase yaroi doba aduna masu sumaina mathak sida phamhallaga adum aisu thabak tawjare sujare numikki asumna tawrebane ngang pikpa chelebanina masu thadokpa yadabanina aina thabak subase mana ningai se ekta tawdoba aduna khongda yanbo kappo toksilakadani aduna mathakta phamhallaga aisu thabak se adi video se su namme aduga recipe se su semjare ko aduga khang se thangalle thau haijare thau se yam kanna sahaloi si ko saadringai gi kan sida khatang lumbu sarakpagi kando aduga hapchalasi aduga medium low flame yamna su low ohendabida adum medium changda khitang kenoda low haigatra aduga changdo da mai se thambirasi aduga phajana mulhalasi ko manung yau fawba munbagi mathau tai ko manung se yauna mundradi mahaw yawaroi aduna phajana munsu mulle brown oire machu se aduga kanda ai lauthokchare aduga ngasai gi chasni sembado aduga da hapsilasi ko lauthokpaga saringai matamda hapchin gadabane natrabadi chasni se changmoi ko ado sumaina hapchille amamam tawna sumaina hapchillaga ai chasni se lupsallaga ko thangachare yengo chasni su phajana manung change ko phajana thangatpadasu keno chasni ka se top ka tare ko yengo siangda mayam hawgodu sumong manbra haibira o ado chasni se ai mathakta amu sumaina plate ta thangalaba matungda chasni se amu chamasna khara sumaina sum mayam chaisinjebani mahaw amu khena laithoknabagi damakta ado yamna kanna changhouba ngamdragasu adum chakjakhinabagi damakta mathakta sumaina chasni se chaisille adugi mathakta aina phajanabagi damakta badam ni ko badam se sugairaga aina mathakta chaisinjebane ado yengu masak se amuka henna phaja thokle ko ado mayam su aigi recipe se dum keno tawbiragadi video se nungai biragadi like comment tawba kawbiramganu ado yengu phajana masak su phajare aduga ai thangalaga su yinghanjare mayamda masak uba udabadi haidi phajana kaino tawdri ko lam light mangan sina khatang phajaba wale ado mayam ai charaga su yengjarake hawe phajana hawe haijina banate mayam su amutang try tawraga jengbiu aduga icha tomba su sonda ngairaga leijare ko aina chari ji yengi masu chaningbagi mangonda su ahanba pikhrabani ko machet ama tawraga ado ma chari bane ado aina chaba su do masu amu chaninge e ado aina machet simu pibire ado mayam aigi video se loishinjarage sumaina tawna aigi nongmagi video semjare icha ima icha tawraga ado mayam video se loishinjarage bye